Midday meal scheme gi makada government ki school sing da chak thongliba cook sing gi pifam thokpa tha tara manga gi khutsuman amadi cook sing da tha gi piriba honorarium asi lupa lising taruk ta hengat pidrabadi cook sing na ngasi chak thongba lepagi khongjang changsilagani hairi marak asida school gi headmaster amasung headmistress sing na anauba cook nektuna chak thongalabadi madugi afafata daita masa masana pujagadabani haina cook sing na cheksin wa thamlakle ngasi nungthil thobal athokpam da pangthokpa paugi mifam amada all manipur midday meal workers union thobal branch ki secretary Elitari Devi na haikibada haukiba Englishing aniga manga dagi hauna government amasung aided primary amadi upper primary school singi mahairoi singda ngasi fauba midday meal scheme gi makhada angang singna chana namba chak thongduna lakli Hauziki matamda cook singda tha-thage khutsumal supnagi lupa lising amakhak piba asi yamna pikmali maramaduna cook singi khutsumal asi lupa lising tarukta hengatpiyu aduga Hauzik cook singi tha tara manga gi khutsumal pibidana leiriba asi athubada pithokpiyu cook singna taliba demand sing asi pidriba fauba June kun manga dagi chak thongba lepagi khongjang changsinba haure marak asida kanagumba school singi headmaster natraga headmistress singna anauba cook nektuna chak thongalabadi maduda thoklakpa afafatagi daita masa masana pujagadabani haina mahakna makha tana cheksin wa thamlakle amaromda chahi sangna wajaraklaba cook singbu engagement haibagi mahutta regularize tabiyu aduga honorarium gi paisa kapa matamda cook singi ariba account ta paisa kapiyu haina mahakna makha tana phongdokhe midday meal workers sing amade goi cook singi oi bai goi honorarium pithokpidaba amadi aikoina risang sitna 2005 tagi na ngasi 24 bong sida wani school singi angang singi government gi school singi Hanabai tamakta awa na kay apuduna laaga laijaba cooking asida samna haibada aikoi cook amaga oja amaga puriba timing si sa manaba loinana cook amada lising amakhak pibiba matamdi oja amaga sa manana puba ase cook aikoina dukimatik ngaijade pende maramaduna athuba matamda aikogi oneram ji hengat piu haina aikona jetiu amadi dc amdi midday meal office kuding matai khoi che member dan pisinba loinana kang kunga manga dagi aikoi cook singna iskun kuding maktagi chak thongba lepa haina aikoi media gi thongda hanna su thamjeri loinana oneram hek hengatiba makai aikoi achauba khongjang kaya kaya samsin gini asina maru oiraga aikoi cook singi aduki mati wana hona jar koi maman ngasi bawde engagement haina thambi base aikoi cook gi aduki mati nungai jadaba pen daba oi mar maduna aikoi regular su tahanbiu haibo phamjo aikoi na thamjage